Nisa sabada pukning thawgaluba ama lokap yaukhre. Sarkar na hawjik sa thariba war on drug asigi mayokta karem kathay na bamawongda Facebook ta ngang sagluba ama lokap yaukhre. Facebook ta karem kathay na ba post thagalakhibaga mari laina na lamlai police na faraba miyoy adugi mameng ngangom lanthoy maitay chahi kunganithoy apokpa Roman Kawe. Lamlai police station gi manung chanba sekta mayay lekay dagi ne. Miyoy asina Facebook account namada nisa chaba nupa makhay na henbani fajaba. Yamna sugat oivane thajadaraga number 4 kapaga yengu phajai phajate haina thagalakhibaga mari lainana lamlai police na miyoy asi fagat khibane miyoy asi police na fagat khibaga mari lainana chief minister N Biren mahaki Facebook account da thagalakhiba warol amada asigumba nisa chababu encourage tawduna samasa masung nisa singbu mangan na bohona basing matik sa chairak pigani haire forest area da nauna khulta silambada maitai gi ming mari hapsilamlai Churasanpur Khopum Protected Forest Area da ke Songjangi anoba khulni haina tasilamba yum taraga taret ngahan District Authority amadi Forest Department na tagthokiba dugi verification chathabada maitai macha marigi ming hapsilamba thengnare hiram asigi matakda Manipur gi Chief Minister Nongthongmam Biren na maki official account da phongdorokpagi matungin na ke Songjang ni hairiba ngahan eviction tawkiba yum taraga taret ki manungda Aadhaar card taraga humdoi identify tawbada thengnarakhiba ne Hanagi khul ke Songjang aribadudagi de miyoy amadagi hena yaudi haide mataw karamna Churasanpur amadi atay mafamsingdagi laklaga protected forest area manungda chaliba chahi asida khul semgalagliba no haibadu thiganaba DC singda sinakre haide mafam aduda khul tasilamba miyoy sing adude Churasanpur dagi Nehaw Donglam Hangmoldagi Se in Huikapdagi Kaithelakpam Laikhamba Bonjol dagi Saijol Hauke Banggai Chungpawdagi Naijokem ke Songjang dage Lungthang Bungsa Phai dage Sekhogin Hauke Kungpi dage Hetnam Hauke Huikap dage Kaithelakpam Brozen Moirang Khoiru dage Angom Isan Be Hengmomla dage Paulal Hauke amasung Mairenbam Merina ne Mitop sing khangdok nanaba committee ama semduna biometric sinsinaduna amade yumda sangduna Aadhaar check tawbugi thorang paikhatlei Chief Minister Myanmar rom dage sangsilakpa mitop sing Khangdok naba committee ama semduna border ga nakna laiba district mangagi akaknaba mafam kharada ahan boy na biometric sizinaduna amade yumda sangduna Aadhaar check tawbugi thorang paikhatle haina Chief Minister N Biren House ta thamkhre wapa masingarang chathagiba Manipur Legislative Assembly ge Marini chanba numit ki question hour session da MLA ke Ranjit na hangbawang amagi paukumoy na Chief Minister N Biren na phongdokibane MLA ke Ranjit na hangbawang gi paukumpi na Chief Minister N Biren na hai Kumjali singani taraga ni thoi dage haujik phawbada lokai na Myanmar dage miyoy mitop sahumga humbudraga humdoi changlakpa thengnare kumjali singani kungani thoi dage lisingani kulumdoi ge February tha phawbada Myanmar dage lokai na mitop chaniga tara changlakhe haujik phawbada Myanmar dage lokai na changlakpa mitop sing asigi manungda mitop ama Myanmar da halankhre miyoy chamaga taret na judicial custody da leire miyoy chamaga mangana detention center da leiri amade miyoy chamaga marfu amana Bel da thadokre Myanmar rom dagi lokai na changlakpa mitop sing thingbai basi yamna maru oiba mane Myanmar rom dagi mitop sing makhata na changlakpa thingnana ba border gi mafam sing da police outpost kunthra ga mari hangdong na ba akan ba mawong da honare semgaliba outpost sing ase mathau ningthi na tawraklabade mitop sing changlakpa thingbada achauba mateng oigani haina Chief Minister N Biren House da thamkhe ke Ranjit laingak na college taruk loksin khrabasu oja sing di loksin bidre Oza transfer taunabage dio letter nongmada yangkhaigi mathakta lae Basanta Kumar Manipur laingang na kumjali singani taraga nipan ge June kungani pan da order thoktuna mapung phaba laingaki college ama oina loksin khraba Edet College taruki oza singde chahi manga helaba phawba lokhat pidana leire haina ngahan Manipur Legislative Assembly ge demand wise discussion da Congress ki kangujam Ranjit na education da kat motion thamladuna phongdokre opposition Congress ki kangujam Ranjit Surja Kumar Okram TS Lokesor na thamlakpa cut motion sing amasung BJP gi Syam Kumar na thamlakpa observation sing gi paukhum piraduna Minister TS Basanta Kumar na haikhe oza sing adu lawkhana ba thabak sing leptana changsalle oza watpaga transfer tawbaga naknaba mari lainai oza sing transfer tawnana ba nongmada dio letter yangkhai gi mathakta phange yamlaba file sing loisinana ba hona bada numit khudingi ahingi pungama tai haina su Education Minister na makhata akhe Chronic oiraba Education Department challenge kaya ga loinana ahongba purakpa ngamle sahi amagi manungda ahongba kaya uba phanglaga ne Basanta Kumar lamai thabada chenaba miyoy taruk phagatpa ngamle
lamai chakpagi chada marfudra miyoibana thoganbane bisorjin Manipurgi Reserve Forest area da toina thokpa lamai chakpagi thawong ase laingak na yamna luna lawbaga loinana akanba thorang lawkhalakpagi matungin lamai thabada senaba miyoi taruk laingak na phagatpa ngamle makata na section thorang kaya lawkhatle chada marfudra mai chakpa ase mina thoganbani haina Forest, Environment and Climate Change Minister Thongam Bisojit na phongdokre Longmi singdagi laingak na phau kg amada lupa kun manga da lairaga nei Susindro National Food Security Act napsagi makada Manipur laingak na lamdam asigi longmi singdagi phau kg amamamda lupa kun manga da lawnaba pandam thamli hai na Manipur laingak ke Consumer Affairs, Food and Public Distribution Minister L Susindro na phongdokre Aroy badang tabi di bapum na magpo tagat sa ring